India gi awang nongpok state singna thengnariba coronavirus ki variant sing asi khangtoknaba Pune amadi Hyderabad na chingba mafam singda tharamadu thadrabasu yaragani ngasi tagal pata leiba Institute of Bioresources and Sustainable Development IBSD da viral genome sequencing facility launch tokiba asina virus asigi variant sing iralaina khangdokpa ngamlagani wafam asing ngasi Chief Minister N Brena lamphel pata leiba Directorate of Fisheries da pangthokpa kunmathoi suba National Fish Farmers degi thoramda phongdokibani COVID-19 laitaba lamdam ama ohinge haribadi vaccine kapthokpa natana atopa pambai amata laite haina Works Minister Power amadi RDPR gi Minister Thongam Bisojina phongdokre wafam asing ase Done District ki manung chana leiba lamdang maida pangthokpa mass vaccination drive ki thoramda saruk yadana phongdokibani Bharatiya Janata Party Tamenglong District None District na sinduna pangthokiba vaccination drive hokdokpa ki thoram aduda Minister na makha tarna miyoi krochama kunthra rom leiba India da COVID tagi ngakthonaba Prime Minister na pakhat lakliba thabak ase akhoi pumna magna sogatham thoi asi kaphaudrabadi India gi summit londa solakadaba kaya adudagi kannaba honabani BJP Bishnupur District Committee gi Secretary Sanasam Premchandra bu sawgalakpa miyoi sing okpagalunena political mifam ama S Premchandra Election Management Committee na sinna Borayangbi Thongkhangda ngasi pangthokre NDRF ki Deputy Commandant SHPN Singhi meeting makada 12P team Imphal na sinduna Bishnupur District ki manung chana leiba Pukhrambam village sa Uchara Chama Kunrom Thakre ngasi pangthokiba thoram adu 12 NDRF ki mission 1 lakh program gi saruk amo oina pangthokpani Thongju Assembly Constituency ki manung da leiba Khongman Zone 2 amadi 4 Standard College COVID Center Thongju Part 2 na chingba mafam sing da chatuna Social Worker Pesyorje sanglakpam na ahal oiraba singi pension pikre COVID Care Center singda ayuk amadi numidangi chaklen pizakre amadi yumda home quarantine tawduna leiriba oxygen mathok taba patient singda oxygen phangankre Association of RIMS alumni na COVID-19 ICU da sizinaba changdraba yadraba potlam kaya ngasi Jalims ki Director L Deben gi mafam da kusinakre kusinabagi thoram aduda Director L Deben na alumni asibo thagapa phongdoki thoram aduda sarok yakiba alumni asigi Honorary Secretary Dr. RK Lenin na RIMS da lediba faculty sing da phanglakiba mating sing aduna kunsilaga ngasigi polam sing asi kusinabani haiki Malemda Ayurveda bu hena chakhatnaba miyamda kannaba kaya piriba honabada achoba thodang loramba Dr. PK Warrior Kerala gi Kotakal da leiba mahaki yumda lekidre masagi chahi chama suraba Warrior Kotakal Arya Vaidya Salagi Chief Physician amadi Managing Trusting orami New Zealand dagi maming leiraba YouTuber Carl Rogna tourist visa pairaga business torambadagi Maralda mathang chahi fawbada India da changlakpa thingkre Ministry of Health Affairs na haibada YouTuber asina visa gi chatna kanglon sing thukairambadagi chahi amal leibak asida changlakpa thingbagalona lengak na mahaki visa kakre hairi